ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯅꯦꯅꯦ ꯆꯤꯇ꯭ꯔ ꯂꯥꯏꯁ꯭ꯔꯝ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯗꯣ ꯅꯦꯅꯦꯅ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯋꯨꯃꯦꯟ ꯔꯥꯏꯇꯔ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯏꯕ ꯂꯥꯏꯔꯤꯛ ꯄꯥꯕꯤꯕꯅꯤ ꯑꯗꯨꯝ ꯈꯔ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯂꯧꯔꯨꯔꯦ ꯑꯗꯣ ꯑꯃꯨꯛ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯐꯗꯅ ꯑꯃꯨꯛ ꯎꯅꯔꯦ ꯑꯗꯣ ꯅꯦꯅꯦꯗ ꯑꯩ ꯁꯤꯟꯅꯖꯔꯒꯦ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯏꯕꯦꯟ ꯃꯥꯌꯣꯒꯤ ꯂꯩ ꯄꯔꯦꯡ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ 7ꯅ ꯁꯥꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯆꯥ 3 ꯐꯥꯎꯕꯗꯤ ꯑꯩ ꯃꯃꯥꯡꯗ ꯄꯥꯖꯈ꯭ꯔꯦ ꯑꯗꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃ ꯂꯩꯕꯅ ꯃꯔꯛꯇ ꯈꯔ ꯂꯦꯞꯈ꯭ꯔꯦ ꯉꯁꯤ ꯑꯃꯨꯛ ꯉꯥꯅꯨ ꯂꯩꯃ ꯏꯃꯥꯏ ꯈꯨꯕꯝ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯑꯩ ꯄꯥꯖꯔꯒꯦ ꯃꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯉꯥꯅꯨ ꯂꯩꯃ ꯏꯃꯥꯏ ꯈꯨꯕꯝ ꯅꯣꯡꯃ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯇꯨꯔ ꯆꯠꯂꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯑꯦꯒ꯭ꯔꯤ ꯐꯥꯝ ꯂꯩꯕ ꯑꯗꯩꯗꯤ ꯈꯖꯤꯛꯇꯪ ꯆꯠꯂꯒ ꯈꯨꯜ ꯑꯃ ꯂꯩ ꯁꯔꯛ ꯑꯆꯧꯕ ꯑꯗꯨꯒꯤꯗꯤ ꯃꯅꯤꯡ ꯄꯥꯡꯅ ꯆꯪꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯡꯉꯥ ꯁꯥꯍꯦꯕꯅ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯁꯅꯔ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯕꯥꯜꯋꯥꯗꯤ ꯁꯦꯟꯇꯔ ꯑꯃ ꯂꯩ ꯁꯦꯟꯇꯔ ꯑꯗꯨꯗꯩ ꯗ꯭ꯔꯒꯥꯁ ꯑꯃ ꯊꯥꯔꯛꯏ ꯗ꯭ꯔꯒꯥꯁ ꯑꯗꯨꯒꯤ ꯁꯝꯂꯞꯄ ꯃꯔꯣꯜꯗꯤ ꯁꯦꯟꯇꯔ ꯑꯗꯨꯗ ꯑꯉꯥꯡ ꯌꯦꯡꯁꯤꯟꯕꯤꯅꯕ ꯅꯔꯁ ꯑꯃ ꯊꯨꯅ ꯊꯥꯕꯤꯔꯛꯎ ꯄꯤꯔꯤꯕ ꯁꯪꯒꯣꯝ ꯃꯀꯨꯞ ꯑꯗꯨꯅ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯕꯅ ꯄꯤꯊꯛꯄ ꯀꯣꯟꯅꯗꯦ ꯁꯪꯒꯣꯝ ꯈꯔ ꯍꯦꯟꯅ ꯄꯤꯕꯤꯌꯨ ꯑꯁꯤꯅꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯨꯁꯣ ꯑꯗꯨꯒ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯈꯠꯂꯛꯎ ꯍꯥꯏꯗꯨꯅ ꯀꯃꯤꯁꯅꯔꯅ ꯗ꯭ꯔꯒꯥꯁ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯊꯔꯛꯏ ꯆꯦ ꯑꯗꯨ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯈꯨꯜ ꯑꯗꯨꯗ ꯆꯠꯄꯅꯤ ꯈꯨꯜ ꯑꯗꯨꯗ ꯕꯥꯜꯋꯥꯗꯤ ꯁꯦꯟꯇꯔ ꯀꯗꯥꯏꯗ ꯂꯩ ꯍꯪꯕꯗ ꯀꯅꯥꯃꯠꯇꯁꯨ ꯈꯪꯕ ꯌꯥꯎꯗ꯭ꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯇꯅꯗꯤ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯃꯤꯡꯗꯣ ꯃꯥꯒꯤꯗ ꯁꯪꯒꯣꯝ ꯕꯦꯛ ꯑꯆꯧꯕ ꯃꯔꯛ ꯃꯔꯛꯇ ꯄꯨꯔꯛꯄ ꯎꯏ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏ ꯃꯇꯝ ꯑꯃꯗꯅꯤꯀꯣ ꯑꯉꯥꯡꯁꯤꯡꯗ ꯄꯤꯖꯕꯁꯨ ꯎꯏ ꯑꯇꯩꯗꯤ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯦ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯦꯞ ꯂꯩꯔꯦ ꯑꯩꯈꯣꯏꯁꯨ ꯍꯪꯕꯗ ꯌꯨꯝꯕꯨꯗꯣ ꯂꯧꯗ ꯆꯠꯈꯤ ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯕꯨꯗꯣ ꯆꯦꯟꯅ ꯂꯥꯛꯏ ꯅꯨꯡꯁꯥ ꯊꯕꯦꯠ ꯍꯣꯟ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩ ꯃꯥꯅ ꯂꯥꯎꯔꯛꯏ ꯑꯩ ꯖꯤꯞ ꯊꯧꯖꯤꯟꯈꯤꯕ ꯎꯕꯗ ꯆꯦꯜꯂꯛꯄꯅꯤꯅꯦ ꯂꯧꯕꯨꯛꯇꯩ ꯅꯪ ꯂꯥꯛꯄ ꯋꯥ ꯉꯥꯡꯅꯔꯁꯤꯀꯣ ꯉꯥꯡꯅꯔꯁꯤꯅꯦ ꯑꯩꯅ ꯊꯥꯈꯤꯕ ꯗ꯭ꯔꯒꯥꯁ ꯑꯗꯣ ꯅꯪ ꯐꯪꯂꯕ꯭ꯔꯥ ꯗ꯭ꯔꯒꯥꯁ ꯊꯥꯔꯤꯁꯤ ꯅꯪꯂꯣ ꯃꯥꯅꯦ ꯃꯦꯝ ꯁꯥꯍꯦꯕ ꯑꯩꯅ ꯊꯥꯕ ꯗ꯭ꯔꯒꯥꯁꯅꯤꯅꯦ ꯃꯗꯨꯒꯤ ꯎꯪꯀꯥꯔ ꯂꯥꯛꯄ ꯑꯣꯏꯕ꯭ꯔꯥ ꯕꯥꯜꯋꯥꯗꯤ ꯁꯦꯟꯇꯔꯗꯃꯛ ꯅꯪꯅ ꯀꯔꯝ ꯍꯥꯏꯅ ꯗ꯭ꯔꯒꯥꯁ ꯊꯥꯔꯤꯕꯅꯣ ꯃꯦꯝ ꯁꯥꯍꯦꯕ ꯁꯨꯝ ꯇꯧꯕꯅꯤꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯕꯥꯜꯋꯥꯗꯤꯒꯤ ꯑꯣꯖꯥ ꯑꯣꯏꯕꯅꯦ ꯃꯥ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯀꯨꯏꯗ꯭ꯔꯤ ꯊꯥ 3 ꯉꯥꯏꯔꯤꯗ ꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏꯗ ꯇꯥꯛꯊꯣꯛꯄꯤꯗꯕꯅꯤꯀꯣ ꯈꯪꯂꯕꯗꯤ ꯃꯥꯏ ꯇꯣꯂꯣꯞꯇꯣ ꯄꯤꯔꯛꯂꯔꯣꯏꯗꯣ ꯁꯪꯒꯣꯝꯁꯨ ꯐꯪꯂꯣꯏꯗꯣ ꯑꯗꯨꯅ ꯇꯥꯛꯊꯣꯛꯄꯤꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯧꯕꯅꯤ ꯃꯥꯗꯤ ꯅꯥꯏ ꯍꯥꯏꯗꯨꯅꯇ ꯂꯩꯕ ꯃꯦꯝ ꯁꯥꯍꯦꯕꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯏ ꯁꯪꯒꯣꯝ ꯁꯔꯨꯛꯇꯣ ꯑꯩꯅ ꯍꯦꯛ ꯂꯧꯕ ꯂꯥꯛꯄꯗꯣ ꯃꯥ ꯅꯥꯗꯨꯅ ꯇꯧꯕꯅꯤ ꯐꯔꯦꯅꯦ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯅꯔꯁ ꯑꯃ ꯊꯥꯕꯤꯔꯛꯎ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨꯔꯣ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯆꯥ ꯑꯄꯤꯛꯄ ꯑꯃ ꯊꯅꯝꯂꯒ ꯁꯤꯈꯤꯕꯅꯦ ꯑꯉꯥꯡꯗꯣ ꯌꯣꯛꯄꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯉꯥꯡꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯂꯧꯇꯕꯨ ꯆꯠꯀꯗ꯭ꯔꯥ ꯑꯩ ꯃꯐꯝ ꯈꯪꯗꯕꯅꯤꯅꯦ ꯑꯉꯥꯡ ꯑꯗꯣ ꯌꯣꯛꯄꯤꯅꯕ ꯑꯩꯅ ꯁꯔꯀꯥꯔꯗ ꯅꯔꯁ ꯑꯃ ꯅꯤꯕꯅꯤꯅꯦ ꯈꯪꯂꯦ ꯚꯥꯞ ꯇꯥꯔꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯑꯗꯣ ꯃꯨꯟꯅ ꯇꯥꯔꯣꯀꯣ ꯃꯦꯝ ꯁꯥꯍꯦꯕ
ताके नंगना नसा नहा ओइरी को नुपी अमा थीरगा नुपी अदुगा नंग अमुक लुहोंगलो नुपी अदुबु नंगी नसादु योहल्लो अदुगा बालवाडी सेंटर की दमक्तदी नोंमा मीटिंग अमा तौरसी खुनगी निंगथौ अहल लमन सुना कौरसी मीटिंग अदुदा लांगनबा खुन्ना याबा नुपी अमा मोहोइबु खलहल्लसी नुपी अदुना बालवाडी असे सलाय हलसिको मदुना फबा तारे ए मैम साहेब अदुदी करी वानोदा मतुम तौरबदी आइदी मांगसरेतना तोलोबसु फंगलरोय संगोमसु फंगलरोय मदु ओइबे याबा थबक नतेको मैम साहेब अदुम तौपीनुदा नंगी नचा अंगांगदुगी संगोम चाकथुंग नुमित खुदिंगी फंगदौरिमनीने अदुदी खितंग फंगतौनीने अदु अंगांगना थकपो फावबो कोनरोय मैम साहेब नंगना हाइदिसी ओइपनिको अवोइबनी अवोइबा अखोइसु चलगे इंक्वायरी लोइरे हाइदुना युमदोदी थोरकले नुपादो मकोकता मकुट हाप्तुना करी नुंगी ड्रगास थारुबनोको हाइदुना फमदुना लेहौई अखोइ हलकले अखोइना चुराचामपुरदै हलकपदो खरंगली अइगा लोइनरिबा इनाव अदुना हाय ngannai imphanda hanbai mahutta somda saitondai phawraga khuga turelgi torban takrabadi adum jit chatpa yare adudagidi kumbi takhadawni nongban na majaibe ma moirang thoibi loi karakpa okpa lakpada tera pambi kaduna thoibi lakpri yengi haiba tera pambi do hojik phawba hori libadi udu yamna lire hai तुखी तेखीद्रिंगीदा ngasidi ngansungali amukta yengusido isebe mena yarabadi chaluba yaina mayamatai chaminaribasing adunasu yai yambungna hogdoro iba wafamse aikhoi loini yai haiduna pangsilai aishu mayamna yarabaduda phaine chalusi haiduna chale phana yam sangna chale khoi khara chalagadi gari chatpa yaba lambi lairamdre कोइना चलबदी गाड़ी चटपा याबा लंबी ले संबा तारगदी खोंगना मते खरा चटपा तारे खुलकी लंबी सु खोंगना मते खरा चटकनी अतई जीप गाड़ी चटपा याबा लंबी थेंगनरगनी हाइना खुंजासिंग अदुना ताकले चटकदरु लंबी मखोइना ताकपी बै मतुंग इना इखोइ चली लंबी दु चुमद्रिंगना चलबदी कुंबी तेराखा ताबनीसु मखोइन हाइरे मते खरदी लबुक्ता लौरी समदुना खोंगना चटपा तारी लंबी अदो मते खरदी सनगारीगी लिगलम ताबगुलसु तौई जीप ड्राइवर अदुदा स्पेशल गियर पांडुना लौरी लालो अदुगा लबुक अदु लांथोकलगा लंबी अफबा फंगलबदी मफमदुदा ngairamo haiduna जीप अदु थादोखरे गारीदा तोंगलक्पा इकोइ पुनमक्ति खोंगना चलसी हाइदुना इकोइ चटपा हौरे लबुक अदु तंखाई अमरोम ओइरगद्रा संगसिलगा मताई ओइरमना मखा पांगबदा इना कुप्पा वागी लाइखन ताबा युम अमा थेंगने युमदोम पोकने युमदुगी सुमांग लबुक तो फावदुना इकोइ चटकेदौरिबने मरमदी सलगारीगी लिगलम ताबनने लिगलम मतुंगिना चटखी अतैदि कनामता युमदो हन्नै येंग लेपलमदे अइदि युमदो येंग लेपतुन लेहौरे युमदु लाइखन ताबा याय मरप चाव युमजाउनी मतम कुइना मना सिलक्तबा अमदी युमबी सिंगदो सिलक्तबना इपै पैरे यो होरे तुदनबा युम अदुई मखा थंगबदा युमबी अनीना ngakle युम अदु हेक उबदा मित्तगी पीताखिबा खंगहौदे थाइना अइना अंगांग ओइरिङै पाठशाला तमलिङै मतमदा लेरकपा युम अदु चप मानरंबा अदु पाजीना सारंबनी हाय इमाना अखोइगी युमदुदा इमागा इसेहनगा आइगा लेरे मदुदा लेरगा साउरकपनी आई निंगसिंग लई नोंगमा अहिंग अमगी वा अहिंगदो नोंगना फुदि फुना सुई मपानदा चुबा नोंगा इमुंगदा तारकपा नोंगा कनाना हेलंगबदगे खंगदे इमागा आइगना साटिन सेगाइबा अमा लेबदो खंतोक्तुना तुप्पी इसेहना यांकोक थुप्तन नोंग खले
नुमित्तुदा इमान हाइकी अइंगोंदा नपादो लेजरमलबदी सुमना इमा इसा एखोय असुक वारम लोइदबनिको नंग बाजी लेखिदबदगी यूंगी मना सिंद्री अदुना नोंग युरिबनीने निंगसिंगलई इमाना हाइरंबा वहाइसिंग यूमदुगी सुमांग मतोल ओइरमना सरू मपुलदगी अपाक फौ खिकथरी ला सेगाइबा अमदा नुपा मियाई चलबा अमना नुपी अमना फौदो खबली यांकोक अमा पाई नुपा अदो खुदई अपौबा लेपाक मसु मालबा अमनबा मसेली मसादा फुरिना सिंगबा फी अमदा थोंगदे नुपी अदुसु मल्लबा फनेक खोंदाई मसेली मसम्मना इफा फाई मकोकी सम्मदो स्वा हातम माली मासु फिरोल अमते इंदे सेलीबा फनेक नत्तना अंगांग अनि लौरीदा सैते कोपी सानरी मफी अमत्ता याउदे मोहोइगी मजा ओइरंबा ताई निंगथम थानी अइखोइदी निंगथम्मी हाइदुना पुल ओभर कोट लेगी सामतुगी खोंग मोजा सौन खोंग कंफोर्ट टी अमत्ता सिथदना निंगथम्बा ngaktongnaba sekchari mohoi mapa macha marigidi mahousa laina pirakpa mohoi gi unsa aduna ningthamba ngaktongnaba fijol oiba tai sahi mangagi thaurangi makhada lairabai pangkhai makhada leiba lairabai laina kongnaba sarkargi mateng ado mahoidadi kaidownungda yoraroi sarkargi thausilamagi makhada angang singda sangom pithakleba ado mohoi angang ani adugi sarukti yaude ꯑꯩꯈꯣꯏꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯨꯝꯂꯤꯕꯔꯥ ꯏꯇꯣꯝꯇ ꯄꯨꯛꯅꯤꯡꯗ ꯍꯪꯖꯩ ꯀꯔꯤ ꯇꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯌꯨꯝ ꯑꯗꯨꯗꯩ ꯏꯃꯨꯡꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯎꯔꯛꯏ ꯋꯥꯒꯤ ꯀꯥꯡꯊꯛ ꯑꯃ ꯂꯩ ꯃꯊꯛꯇ ꯆꯔꯨ ꯃꯄꯨꯟ ꯑꯅꯤ ꯊꯝꯃꯤ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯈꯥꯡꯅꯕ ꯃꯣꯟ ꯑꯣꯏꯕ ꯇꯥꯏ ꯀꯥꯡꯊꯛ ꯃꯊꯛꯇꯨꯗ ꯆꯔꯨ ꯈꯔ ꯄꯩꯔꯞꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩ ꯃꯊꯛꯇ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯈꯔꯁꯨ ꯇꯥꯗꯨꯅ ꯂꯩ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯐꯩꯖꯨꯞ ꯃꯥꯏꯊ ꯑꯣꯏꯔꯝꯒꯅꯤ ꯆꯥꯛꯈꯨꯝꯗꯅ ꯄꯨꯜ ꯀꯪꯅꯥꯟꯕꯤ ꯃꯄꯥꯟ ꯀꯥꯏꯕ ꯑꯃ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯇꯣꯁꯂꯥ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯂꯩ ꯇꯣꯁꯂꯥ ꯑꯅꯤ ꯑꯗꯨꯒꯤ ꯑꯉꯧꯕ ꯁꯔꯨꯛ ꯎꯕ ꯐꯪꯗ꯭ꯔꯦ ꯏꯀꯣꯞ ꯀꯣꯞꯄ ꯑꯃꯨꯕ ꯉꯥꯛꯇ ꯎꯏ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯑꯄꯩꯕ ꯑꯀꯣꯞꯄ ꯄꯨꯈꯝ ꯑꯃ ꯑꯅꯤ ꯑꯗꯨꯒ ꯇꯦꯡꯀꯣꯠ ꯈꯔꯁꯨ ꯎꯕ ꯐꯪꯏ ꯕ꯭ꯔꯍ꯭ꯃꯥꯅ ꯐꯪꯉꯝꯗ꯭ꯔꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯣꯏꯔꯤꯗ꯭ꯔꯥ ꯃꯈꯣꯏꯒꯤ ꯃꯄꯣꯛ ꯑꯁꯤ ꯑꯣꯏꯔꯤꯗ꯭ꯔꯥ ꯃꯥꯡ ꯊꯥꯅ ꯍꯥꯟꯅ ꯆꯠꯈꯤꯕ ꯀꯥꯡꯕꯨꯗꯨꯅ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏ ꯉꯥꯏꯕ ꯑꯣꯏꯕ ꯇꯥꯏ ꯃꯈꯣꯏ ꯄꯔꯦꯡ ꯁꯥꯅ ꯂꯦꯞ ꯑꯩꯅ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩꯔꯣꯝ ꯑꯣꯟ ꯌꯦꯡꯗꯨꯅ ꯂꯩ ꯑꯩꯁꯨ ꯊꯨꯅ ꯆꯠꯂꯤ ꯃꯈꯣꯏ ꯃꯅꯥꯛ ꯇꯥꯅ ꯃꯈꯣꯏꯅ ꯍꯪꯉꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯀꯨꯏꯅ ꯌꯨꯝ ꯁꯦꯒꯥꯏꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯨꯔꯤꯕ ꯇꯞꯅ ꯌꯨꯝ ꯁꯦꯒꯥꯏꯕ ꯑꯄꯩꯕ ꯑꯗꯨꯅ ꯑꯩꯕꯨ ꯈꯥꯝꯕ ꯈꯨꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯋꯥ ꯃꯆꯦꯠ ꯑꯃ ꯉꯥꯡꯅꯈꯤꯗ꯭ꯔꯦ ꯒꯥꯔꯤ ꯊꯧꯕ ꯌꯥꯕ ꯂꯝꯕꯤ ꯐꯪꯂꯕꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯥꯈꯠꯂꯤ ꯀꯨꯝꯕꯤ ꯇꯥꯅ ꯊꯧꯔꯤ ꯀꯨꯝꯕꯤ ꯇꯦꯔꯥꯈꯥꯒꯤ ꯅꯣꯡꯕꯥꯅ ꯀꯥꯈꯠꯂꯒ ꯅꯞꯇꯨꯅ ꯊꯣꯏꯕꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯕ ꯇꯦꯔꯥ ꯄꯥꯝꯕꯤꯗꯨ ꯍꯧꯔꯝꯂꯤ ꯇꯣꯔꯕꯥꯟꯗ ꯀꯨꯝꯊꯗꯨꯅ ꯃꯥꯏꯑꯣꯟ ꯀꯌꯥꯗꯩ ꯇꯦꯔꯥ ꯄꯥꯝꯕꯤꯒꯤ ꯄꯣꯡꯊꯣꯛꯄ ꯁꯔꯨꯛ ꯑꯗꯨ ꯌꯦꯡꯅꯔꯤ ꯑꯩꯁꯨ ꯌꯦꯡꯂꯤ ꯃꯗꯨ ꯎꯁꯥ ꯇꯦꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯀꯛꯊꯠꯈꯤꯕ ꯃꯐꯝꯗ ꯆꯥꯎꯊꯣꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯁꯧꯒꯠꯂꯛꯄ ꯕꯔꯪ ꯀꯥꯕ ꯊꯣꯔꯛꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅꯗꯤ ꯁꯇꯤ ꯊꯣꯏꯕꯤꯅ ꯅꯣꯡꯕꯥꯟꯗ ꯇꯧꯔꯝꯕ ꯁꯥꯞꯅꯅꯤ ꯍꯥꯏꯅꯤ ꯊꯣꯏꯕꯤꯅ ꯀꯕꯣꯗꯩ ꯂꯣꯏ ꯀꯥꯔꯛꯄꯗ ꯅꯣꯡꯕꯥꯅ ꯂꯣꯏ ꯑꯣꯏ ꯊꯣꯏꯕꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯉꯝꯗ꯭ꯔꯕ ꯅꯣꯡꯕꯥꯅ ꯀꯨꯝꯕꯤ ꯇꯦꯔꯥꯈꯥꯗ ꯇꯦꯔꯥ ꯄꯥꯝꯕꯤ ꯑꯗꯨ ꯀꯥꯗꯨꯅ ꯌꯦꯡꯕꯅꯤ ꯅꯣꯡꯕꯥꯟꯕꯨ ꯊꯣꯏꯕꯤꯅ ꯎꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯊꯣꯏꯕꯤꯅ ꯑꯩꯅ ꯁꯇꯤ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯣꯡꯕꯥꯟ ꯇꯦꯔꯥ ꯄꯥꯝꯕꯤꯗ ꯀꯩꯔꯣꯟꯗꯨꯅ ꯅꯞ ꯂꯩꯍꯧꯔꯣꯀꯣ ꯍꯥꯏꯅ ꯁꯥꯞ ꯇꯧꯈꯤ ꯍꯥꯏꯅꯤ ꯍꯥꯏꯔꯤꯕ ꯕꯔꯪ ꯀꯥꯕ ꯇꯦꯔꯥ ꯄꯥꯝꯕꯤꯗꯨ ꯎꯔꯛꯏ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯀꯜꯄꯅꯥꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯈꯨꯒꯥ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯍꯧꯕ ꯇꯦꯔꯥ ꯄꯥꯝꯕꯤ ꯌꯦꯡꯕ ꯂꯣꯏꯔꯤ ꯑꯩꯅ ꯏꯃꯥ ꯏꯕꯦꯝꯃ ꯉꯥꯅꯨ ꯂꯩꯃꯒꯤ ꯈꯨꯕꯝ ꯂꯩꯕ ꯃꯐꯝ ꯌꯦꯡꯅꯤꯡꯉꯤ
ꯌꯧꯅꯤꯡꯉꯤ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯌꯧꯔꯨꯁꯤ ꯌꯦꯡꯂꯨꯈꯤꯁꯤ ꯍꯥꯏꯔꯦ꯫ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩ ꯃꯅꯤꯡ ꯄꯥꯡꯕꯗ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯍꯥꯏꯖꯤꯜꯂꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄ ꯃꯣꯏꯔꯥꯡ ꯂꯝꯕꯤ ꯅꯠꯇꯦ, ꯀꯨꯝꯕꯤꯔꯣꯝꯗꯒꯤ ꯍꯥꯏꯒꯠꯂꯛꯄꯗꯅꯤ꯫ ꯃꯣꯏꯔꯥꯡ ꯂꯝꯕꯤꯗꯨꯗꯩ ꯃꯥꯏꯜ 1.5 ꯑꯣꯏꯒꯗꯔꯥ ꯑꯗꯨꯝꯅ ꯆꯠꯂꯒ ꯏꯃꯥ ꯏꯕꯦꯝꯃꯩ ꯈꯨꯕꯝꯗꯣ ꯂꯩ꯫ ꯃꯐꯝ ꯑꯗꯣ ꯌꯧꯔꯦ, ꯒꯥꯔꯤ ꯈꯥꯝꯂꯦ, ꯑꯩꯈꯣꯏ ꯀꯨꯝꯊꯔꯦ꯫ ꯏꯃꯥ ꯏꯕꯦꯝꯃ ꯂꯥꯏꯁꯪ ꯃꯆꯥ ꯑꯃꯇꯪ ꯁꯥꯒꯦ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ 4-5 ꯂꯩꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯁꯪ ꯑꯗꯨꯗꯤ ꯄꯤꯛꯏ, ꯅꯣꯡꯁꯨ ꯌꯨꯔꯦ, ꯑꯅꯧꯕ ꯑꯃ ꯁꯥꯒꯠꯄꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯈꯥꯏꯅꯗꯨꯅ ꯁꯥꯒꯗꯕꯅꯤ ꯁꯥꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ, ꯄꯪꯆꯥꯎ ꯆꯥꯎꯕ ꯅꯠꯇꯦ꯫ ꯍꯪꯕꯗ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯁꯇ꯭ꯔꯤ ꯏꯕꯨꯡꯉꯣ ꯑꯅꯤꯁꯤꯅ ꯃꯈꯣꯏꯅ ꯏꯃꯥ ꯏꯕꯦꯝꯃꯩ ꯁꯪ ꯑꯅꯤꯁꯤꯗꯤ ꯂꯦꯝꯅ ꯁꯥꯖꯒꯦ, ꯁꯦꯜ ꯂꯧꯔꯣꯏ ꯍꯥꯏꯕꯤꯔꯦ꯫ ꯀꯨꯝꯅꯕ ꯖꯤꯡꯒꯅ ꯕ꯭ꯂꯣꯛꯅ ꯄꯤꯔꯒꯅꯤꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯊꯣꯡ ꯆꯥꯕ ꯅꯠꯇꯦꯗ, ꯈꯨꯟꯅ ꯂꯥꯏꯔꯕꯅ ꯑꯣꯏꯕꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯏꯃꯥ ꯏꯕꯦꯝꯃ ꯉꯥꯅꯨ ꯂꯩꯃꯩ ꯃꯔꯝꯗ ꯇꯥꯕꯗꯤ ꯀꯨꯏꯔꯕꯅꯤ, ꯈꯨꯗꯣꯡ ꯆꯥꯕ ꯐꯪꯗꯕꯅ ꯌꯧꯕ ꯉꯝꯗꯕꯅꯤ꯫ ꯆꯍꯤ 4-5ꯒꯤ ꯃꯃꯥꯡꯗ ꯀꯩꯔꯦꯟ ꯐꯥꯕꯤꯗ ꯀꯦꯝ ꯑꯃ ꯇꯧꯈꯤ꯫ ꯀꯦꯝꯄꯔꯁꯤꯡꯒꯤ ꯃꯆꯤꯟꯗꯩ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯈꯤ, ꯏꯃꯥ ꯏꯕꯦꯝꯃ ꯉꯥꯅꯨ ꯂꯩꯃꯗꯤ ꯃꯔꯤꯟ ꯌꯥꯝꯅ ꯈꯥꯏ, ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯝꯃꯁꯦ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯝꯃꯁꯤ ꯈꯥꯏꯗꯦꯝ ꯁꯥꯒꯩꯒꯤ ꯂꯥꯏꯅꯤꯁꯨ ꯍꯥꯏ꯫ ꯀꯩꯔꯦꯟ ꯐꯥꯕꯤꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯍꯪꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯈꯔ ꯁꯥꯊꯤ, ꯃꯔꯤꯟ ꯈꯥꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤꯕꯁꯤꯡꯗꯤ ꯀꯤꯖꯩ ꯍꯥꯏ꯫ ꯑꯩꯈꯣꯏꯅ ꯀꯦꯝ ꯇꯧꯔꯤꯕꯗꯨꯒꯤ ꯑꯋꯥꯡꯂꯣꯝꯗ ꯏꯪꯈꯣꯜ ꯑꯍꯥꯡꯕ ꯑꯃ ꯂꯩ, ꯃꯗꯨ ꯉꯥꯅꯨ ꯂꯩꯃ ꯏꯃꯥꯒꯤ ꯏꯪꯈꯣꯜꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯃꯠꯇ ꯆꯪꯅꯗꯦ, ꯀꯤꯅꯩ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯑꯣꯛꯅꯔꯕꯗꯤ ꯍꯤꯡꯗꯦꯁꯨ ꯍꯥꯏꯅꯩ꯫ ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯣꯖꯥ ꯊꯥꯕꯤꯔꯛꯇꯨꯅ ꯀꯦꯝꯄꯔꯁꯤꯡꯗ ꯐꯤ ꯍꯧꯕ ꯇꯝꯕꯤꯕꯅꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯤ ꯍꯧꯕ ꯌꯦꯡꯕ ꯆꯠꯂꯤ꯫ ꯍꯜꯂꯛꯄꯗ ꯑꯩꯒ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯒꯅ ꯇꯨꯡ ꯏꯊꯪ ꯊꯪꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯍꯥꯏ, ꯑꯣꯖꯥ, ꯑꯩꯗꯤ ꯏꯇꯣꯝꯇ ꯉꯥꯅꯨ ꯂꯩꯃꯒꯤ ꯏꯪꯈꯣꯜ ꯃꯄꯥꯗꯨ ꯆꯠꯄ ꯉꯝꯗꯦ꯫ ꯏꯪꯈꯣꯜꯁꯤꯗ ꯇꯝꯅꯩ ꯍꯥꯏ, ꯀꯤꯖꯩ꯫ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯅ ꯅꯣꯡ ꯆꯨꯕꯒꯨꯝ ꯆꯨꯕꯁꯨ ꯌꯥꯎꯏ ꯀꯥꯁꯨ ꯍꯥꯏ꯫ ꯃꯤ ꯑꯃꯠꯇ ꯏꯪꯈꯣꯜꯁꯤꯗ ꯂꯩꯕ ꯉꯝꯗꯦ꯫ ꯏꯀꯣꯟ ꯀꯣꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗꯤ ꯃꯌꯨꯝꯗꯣ ꯃꯩ ꯆꯥꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯩ꯫ ꯃꯔꯝ ꯃꯌꯥꯝꯁꯤ ꯂꯩꯕꯅ ꯑꯩꯅ ꯏꯃꯥ ꯏꯕꯦꯝꯃꯩ ꯈꯨꯕꯝ ꯌꯧꯅꯤꯡꯕꯅꯤ ꯑꯃꯗꯤ ꯌꯦꯡꯅꯤꯡꯕꯅꯤ꯫ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯃꯔꯤꯟ ꯈꯥꯏ ꯁꯥꯊꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯔꯝꯅ ꯃꯔꯤꯟ ꯈꯥꯔꯤꯕꯅꯣ, ꯀꯔꯤꯒꯤ ꯁꯥꯊꯤ ꯍꯥꯏꯔꯤꯕꯅꯣ ꯑꯁꯤꯅꯤ꯫ ꯀꯩꯔꯦꯟ ꯐꯥꯕꯤꯗ ꯑꯩ ꯈꯥꯏꯗꯦꯝꯅꯤ ꯍꯥꯏꯕ ꯇꯥꯛꯊꯣꯛꯂꯝꯗꯦ, ꯃꯔꯝꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯤꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯗꯁꯨ ꯀꯩꯔꯦꯟ ꯐꯥꯕꯤꯗꯒꯤ ꯇꯥꯔꯛꯄ ꯋꯥꯐꯝ ꯑꯃꯠꯇ ꯇꯝꯊꯣꯛꯇ꯭ꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯑꯍꯜ ꯃꯌꯥꯝꯗꯨꯕꯨ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯊꯦꯡꯂꯒꯅꯤ ꯍꯟꯕ ꯇꯧꯔꯁꯤ ꯍꯥꯏꯅꯔꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯁꯪꯂꯦꯟ ꯁꯪꯒꯥꯕꯗꯤ ꯑꯩꯕꯨ ꯇꯥꯛꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯏꯕꯦꯝꯃ ꯉꯥꯅꯨ ꯂꯩꯃꯩ ꯁꯪꯂꯦꯟ ꯁꯪꯒꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯎ ꯇꯥꯛꯂꯛꯇꯨꯅ ꯑꯩꯈꯣꯏ ꯆꯠꯂꯤ꯫ ꯏꯁꯩꯒꯤ ꯀꯥꯡꯕꯨ ꯑꯃꯁꯨ ꯄꯨꯏ꯫ ꯀꯥꯡꯕꯨ ꯑꯗꯨꯅ ꯁꯪꯂꯦꯟ ꯁꯪꯒꯥꯕ ꯊꯧꯔꯝꯒꯤ ꯁꯥꯍꯦꯎ ꯑꯃꯁꯨꯡ ꯁꯩꯔꯣꯏ ꯏꯁꯩ ꯑꯅꯤꯃꯛ ꯊꯧꯒꯜ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗ ꯈꯪꯍꯜꯂꯦ꯫ ꯃꯌꯥꯝꯗꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯏ꯫ ꯑꯩꯕꯨ ꯁꯪꯒꯥꯕ ꯑꯗꯨꯒꯤ ꯄ꯭ꯔꯙꯥꯟ ꯑꯇꯤꯊꯤ ꯑꯣꯏꯌꯨ, ꯏꯕꯦꯝꯃ ꯂꯦꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯍꯥꯏꯖꯗ꯭ꯔꯤ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯇꯉꯥꯏ ꯐꯗꯕꯅꯤꯅ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ꯫ ꯁꯪꯒꯥꯕꯗꯨꯅ ꯊꯧꯔꯝ ꯄꯔꯦꯡꯗꯨꯒꯤ ꯑꯍꯥꯟꯕꯅꯤ꯫ ꯁꯪꯒꯥꯕꯩ ꯍꯧꯅꯕꯤ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯦ꯫ ꯀꯠꯀꯗꯕ ꯂꯣꯏꯅ ꯀꯠꯈ꯭ꯔꯦ꯫ ꯁꯪꯒꯥꯕꯩ ꯁꯥꯍꯦꯎ ꯏꯁꯩ ꯁꯛꯈꯤ ꯑꯁꯨꯝꯅ: ꯏꯃꯥ ꯉꯥꯅꯨ ꯂꯩꯃ ꯏꯃꯥꯏ ꯊꯧꯒꯜꯗ, ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤ ꯏꯃꯥꯅꯤ, ꯂꯤꯡꯖꯦꯟ ꯈꯥꯕꯤ ꯄꯂꯦꯝꯅꯤ, ꯈꯨꯔꯨꯝꯖꯔꯤ ꯈꯨꯕꯥꯡ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯅ, ꯅꯆꯥꯁꯤꯡꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯏꯈꯟ ꯂꯦꯡꯁꯤꯟꯕꯤꯔꯣ ꯏꯃꯥ ꯍꯔꯥꯎꯅ, ꯌꯥꯏꯐ ꯁꯪꯂꯦꯟ ꯁꯪꯒꯥꯕꯤꯔꯣ ꯏꯃꯥ, ꯀꯠꯆꯕ ꯁꯪꯂꯦꯟꯅꯤ ꯊꯃꯣꯏ ꯁꯦꯡꯅ, ꯄꯂꯦꯝ ꯏꯃꯥ ꯅꯪꯒꯤꯗꯃꯛꯇ꯫ ꯏꯃꯥꯏ ꯍꯔꯥꯎ ꯃꯤꯅꯣꯛ ꯌꯦꯡꯖꯔꯒ ꯍꯤꯡꯖꯒꯦ ꯂꯥꯏꯔꯕ ꯅꯆꯥ ꯑꯩꯈꯣꯏ, ꯅꯥꯌꯣꯛ ꯅꯥꯎꯀꯣꯟ ꯐꯕꯤ ꯏꯃꯥꯅꯤ, ꯅꯆꯥ
ꯃꯅꯥꯏ ꯆꯥꯟꯕꯤꯅꯤ ꯄꯂꯦꯝꯒꯤ ꯊꯧꯒꯜ ꯐꯪꯖꯕꯅ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯔꯦ ꯁꯪꯒꯥꯕꯩ ꯊꯧꯔꯝ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯁꯪꯒꯥ ꯆꯥꯛ ꯆꯥꯒꯗꯕꯇ ꯃꯉꯥꯏꯔꯦ ꯑꯍꯜ ꯂꯃꯟ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯅ ꯌꯥꯗꯗꯨꯅ ꯑꯩꯒ ꯏꯝꯐꯥꯜꯗꯒꯤ ꯂꯣꯏꯅꯔꯛꯄ ꯃꯈꯩ ꯁꯪꯒꯥ ꯆꯥꯛ ꯑꯗꯣ ꯆꯥꯕ ꯇꯥꯔꯦ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯁꯤꯟ ꯑꯔꯥꯡ ꯌꯥꯎꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯅꯪꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯣꯜꯂꯝꯅ ꯍꯥꯏꯔꯦ ꯆꯥꯛꯈꯨꯝ ꯑꯅꯤ ꯁꯨꯅ ꯍꯣꯠꯅꯖꯔꯤ ꯆꯥꯛꯈꯨꯝ ꯑꯃꯅ ꯉꯥ ꯌꯥꯎꯗꯕ ꯑꯍꯜ ꯂꯃꯟꯒꯤꯅꯤ ꯂꯥꯏꯒꯤ ꯑꯁꯤꯗꯗꯤ ꯉꯥ ꯆꯥꯛ ꯊꯣꯡꯕꯩ ꯊꯕꯛꯇꯣ ꯀꯌꯥ ꯇꯧꯅꯤꯡꯗꯗꯨꯅ ꯇꯣꯉꯥꯟꯅ ꯌꯨꯝ ꯑꯃꯗ ꯉꯥ ꯊꯣꯡꯕꯤ ꯂꯣꯏꯍꯧꯔꯦ ꯄꯨꯊꯣꯔꯛꯂꯝꯅꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯂꯨꯛ ꯊꯥꯕ ꯆꯠꯈ꯭ꯔꯦ ꯆꯥꯛꯂꯨꯛ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯃꯐꯝꯗꯣ ꯏꯃꯥ ꯏꯕꯦꯝꯃꯩ ꯁꯪꯂꯦꯟꯗꯩ ꯈꯔ ꯊꯥꯞꯄꯤ ꯉꯥ ꯊꯣꯡꯂꯤꯕ ꯃꯐꯝꯗꯨꯗꯩꯗꯤ ꯅꯛꯏ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯌꯦꯡꯗꯨꯅ ꯇꯧꯕ ꯃꯥꯜꯂꯤ ꯆꯥꯛ ꯇꯥꯛꯇꯨꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ ꯑꯍꯜ ꯂꯃꯟ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯍꯔꯥꯎꯅ ꯎꯏ ꯑꯔꯥꯡꯐꯝ ꯑꯣꯏꯔꯤꯕ ꯅꯍꯥꯔꯣꯜ ꯃꯌꯥꯝꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯤ ꯏꯁꯤꯡ ꯍꯩꯔꯤ ꯂꯩꯇꯕ ꯌꯦꯡꯗꯨꯅ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯌꯥꯝ ꯄꯥꯅ ꯀ꯭ꯋꯥꯅꯆꯤꯡꯕ ꯆꯥꯗꯨꯅ ꯄꯣꯊꯥꯅꯔꯤ ꯑꯍꯜ ꯑꯃ ꯆꯪꯂꯛꯏ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕꯃꯛꯇꯤ ꯅꯠꯇꯦ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯏꯄꯟ ꯏꯄꯟ ꯍꯥꯏꯅ ꯀꯧꯅꯩ ꯏꯄꯨꯃꯛꯇꯤ ꯌꯧꯗ꯭ꯔꯤꯕ ꯑꯍꯜꯅꯤ ꯑꯁꯤꯟ ꯑꯔꯥꯡꯒꯤ ꯊꯧꯕꯨꯔꯦꯟ ꯑꯣꯏꯅꯁꯨ ꯇꯧꯏ ꯏꯄꯜꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯏ ꯏꯄꯜ ꯉꯁꯤ ꯁꯛꯈꯤꯕ ꯏꯁꯩꯁꯤꯡꯗꯣ ꯏꯕꯦꯝꯃꯅ ꯏꯕꯅꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯑꯩ ꯆꯨꯝꯃꯤ ꯑꯩꯅ ꯏꯖꯕꯅꯤ ꯏꯄꯜ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯏꯁꯩ ꯃꯌꯦꯛꯇꯨ ꯌꯥꯎꯔꯛꯄꯔꯥ ꯑꯩ ꯌꯥꯎꯔꯛꯏ ꯏꯄꯜ ꯌꯥꯔꯒꯗꯤ ꯏꯕꯦꯝꯃ ꯏꯁꯩ ꯃꯌꯦꯛꯇꯣ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯂꯣ ꯏꯃꯥ ꯏꯕꯦꯝꯃ ꯑꯣꯏꯅ ꯏꯃꯥꯏ ꯁꯪꯂꯦꯟ ꯃꯅꯨꯡꯁꯤꯗ ꯊꯝꯖꯔꯒꯦ ꯑꯩ ꯏꯄꯟ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯂꯧꯁꯤꯟꯕꯤꯔꯣ ꯄꯤꯔꯦ ꯏꯄꯟꯅ ꯂꯧꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯏꯕꯦꯝꯃꯅ ꯄꯨꯕꯤꯔꯁꯅꯨ ꯑꯩ ꯑꯗꯣ ꯏꯄꯟ ꯏꯄꯜꯗ ꯑꯩ ꯋꯥ ꯑꯃꯇ ꯍꯪꯖꯅꯤꯡꯉꯤ ꯏꯄꯜꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯏꯄꯟ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯦꯝꯃ ꯏꯕꯦꯝꯃꯅ ꯈꯪꯅꯤꯡꯂꯤꯕꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯑꯔꯨꯕ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯏꯃꯥ ꯏꯕꯦꯝꯃ ꯉꯥꯅꯨ ꯂꯩꯃꯁꯤ ꯃꯔꯤꯟ ꯌꯥꯝ ꯈꯥꯏ ꯁꯥꯊꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯏꯄꯜ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥꯗꯤ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯦ ꯀꯅꯥꯒꯨꯝꯕꯅ ꯅꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯗ ꯃꯔꯥꯜ ꯂꯪꯖꯔꯨꯔꯕꯗꯤ ꯃꯗꯨ ꯏꯃꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯗꯦ ꯆꯩꯔꯥꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯂꯥꯜꯂꯨꯗ꯭ꯔꯒꯕꯨ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯦ ꯏꯆꯥꯁꯤꯗꯤ ꯂꯥꯟꯗ꯭ꯔꯒ ꯂꯣꯏꯔꯦꯗ ꯏꯃꯥꯏ ꯃꯔꯝꯗ ꯃꯤꯅ ꯀꯅꯥ ꯀꯥꯅꯤ ꯉꯥꯡꯅꯕꯗꯣ ꯊꯥꯖꯔꯨꯅꯨ ꯏꯃꯥ ꯏꯕꯦꯝꯃꯗꯤ ꯃꯆꯥ ꯃꯅꯥꯏ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯏꯃꯥ ꯏꯕꯦꯝꯃꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯦꯡꯂꯛꯇꯨꯅ ꯂꯩꯈꯤꯕꯒꯤ ꯋꯥꯔꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯏꯕꯦꯝꯃ ꯇꯥꯅꯤꯡꯕ꯭ꯔꯣ ꯑꯩ ꯃꯗꯨꯗꯤ ꯌꯥꯝꯅ ꯇꯥꯖꯅꯤꯡꯉꯤꯗ ꯏꯄꯜ ꯈꯔ ꯂꯤꯕꯤꯌꯨ ꯏꯄꯟꯅ ꯋꯥꯔꯤꯗꯣ ꯂꯤꯊꯔꯛꯏ ꯏꯄꯟꯅ ꯑꯍꯜ ꯂꯃꯟꯒꯤ ꯃꯆꯤꯟꯗꯩ ꯇꯥꯍꯧꯕꯅꯤ ꯀꯌꯥꯝ ꯆꯨꯝꯕ ꯀꯌꯥꯝ ꯂꯥꯟꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯀꯅꯥ ꯂꯩꯖꯗꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯅ ꯂꯥꯠꯆꯔꯝꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯉꯥꯅꯨ ꯂꯩꯃꯁꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯊꯧꯒꯜ ꯅꯣꯡꯃꯩ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯀꯥꯏꯗꯅ ꯇꯧꯖꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯒꯤ ꯁꯪ ꯑꯗꯣ ꯋꯥꯏ ꯍꯦꯛ ꯍꯦꯛ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯩꯊꯣꯛꯏ ꯅꯣꯡꯃꯇ ꯂꯦꯞꯄ ꯂꯩꯇꯦ ꯑꯗꯨꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥ ꯂꯥꯏꯁꯪ ꯃꯅꯥꯛꯇ ꯂꯩꯁꯨ ꯍꯥꯏ ꯃꯥꯒꯤ ꯄꯨꯛꯆꯦꯟ ꯁꯦꯡꯅ ꯅꯤꯡꯖꯕ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯦꯟꯕꯤꯔꯗꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯦ ꯍꯥꯏ ꯍꯩ ꯂꯩ ꯖꯥꯠꯁꯨꯅ ꯍꯧꯏ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯅ ꯄꯥꯜꯂꯤ ꯈꯨꯜꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯅ ꯃꯅꯤꯡ ꯇꯧꯅ ꯍꯦꯛꯇꯨꯅ ꯆꯥꯖꯩ ꯑꯁꯨꯝꯅ ꯇꯥꯖꯩ ꯏꯕꯦꯝꯃ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯅꯛꯅꯕ ꯃꯔꯤ ꯃꯇꯥ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯑꯍꯜ ꯑꯗꯨꯅ ꯁꯥꯒꯩꯒꯤ ꯃꯁꯨ ꯊꯣꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯣꯛꯆꯩ ꯍꯥꯏ ꯑꯍꯜ ꯑꯣꯏꯔꯛꯂꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯁꯤꯔꯝꯗꯥꯏꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨ ꯀꯧꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯅꯪ ꯄꯥꯈꯪ ꯐꯥꯔꯦ ꯅꯨꯄꯤ ꯅꯍꯥ ꯊꯤꯗꯨꯅ ꯐꯨꯡꯒꯥ ꯂꯤꯡꯕ ꯌꯥꯔꯦ ꯅꯪ ꯂꯨꯍꯣꯡꯂꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯪꯒꯅ ꯏꯕꯦꯟꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯍꯧ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇꯪꯗꯤ ꯏꯕꯦꯟ ꯍꯥꯏꯅꯤꯡꯉꯤ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ
ꯏꯕꯦꯟꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯩꯕꯅꯤ. ꯃꯃꯤꯡꯗꯤ ꯉꯥꯅꯨ ꯂꯩꯃ ꯍꯥꯏꯅ ꯀꯧꯕꯅꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯃꯤꯅꯝ ꯁꯣꯔꯤꯕ ꯌꯥꯗꯦ. ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯕꯅꯤ. ꯆꯨꯝꯅ ꯆꯠꯂꯤꯕ ꯃꯈꯩ ꯌꯥꯕꯅꯤ. ꯅꯠꯇꯕ ꯂꯝꯆꯠ ꯆꯠꯄ ꯌꯥꯗꯕꯅꯤ. ꯃꯗꯨ ꯃꯨꯟꯅ ꯈꯪꯂꯒ ꯆꯠꯂꯨ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯆꯩꯔꯥꯛ ꯐꯪꯒꯅꯤ. ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯣꯏꯀꯣ. ꯍꯅꯨꯕꯤ ꯁꯤꯈ꯭ꯔꯦ. ꯄꯥꯈꯪ ꯑꯗꯨ ꯂꯨꯍꯣꯡꯂꯦ. ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯕ ꯈꯨꯗꯣꯡ ꯀꯌꯥ ꯆꯥꯗꯕꯗꯒꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯑꯅꯤ ꯅꯦꯛꯇꯨꯅ ꯂꯩꯃꯤꯟꯅꯩ. ꯆꯍꯤ ꯑꯃ ꯑꯅꯤ ꯂꯩꯔꯒꯗꯤ ꯏꯪꯈꯣꯜ ꯑꯗꯨ ꯍꯧꯔꯝꯕ ꯍꯩ ꯂꯩ ꯄꯨꯝꯅꯃꯛ ꯈꯔ ꯈꯔ ꯀꯪꯈꯤ. ꯑꯃꯠꯇꯁꯨ ꯍꯧꯈꯤꯗꯦ ꯍꯥꯏꯅ ꯇꯥꯏ. ꯍꯅꯨꯕꯤ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯌꯥ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤ ꯉꯥꯛꯇꯅꯤꯁꯨ ꯍꯥꯏ. ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯍꯜ ꯌꯥꯝ ꯑꯣꯏꯔꯕ ꯂꯥꯏꯄꯨ ꯇꯤꯟꯕꯨꯕꯅꯤ ꯍꯥꯏꯅꯩ ꯃꯌꯥꯝꯅ. ꯅꯣꯡꯃ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯪꯗ ꯏꯃꯥ ꯏꯕꯦꯝꯃ ꯉꯥꯅꯨ ꯂꯩꯃꯁꯦ ꯂꯦꯡꯂꯛꯇꯨꯅ, ꯑꯩ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯦ. ꯑꯩꯅ ꯂꯩꯒꯗꯕ ꯃꯐꯝꯗꯤ ꯈꯨꯟ ꯑꯁꯤ ꯈꯨꯟꯌꯥꯏꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯃꯆꯥ ꯑꯁꯤꯗꯅꯤ. ꯃꯅꯤꯡ ꯄꯥꯡꯕꯗ ꯎꯄꯥꯜ ꯑꯆꯧꯕ ꯑꯅꯤ ꯈꯝꯕ꯭ꯔꯥꯡꯅ ꯍꯧꯕꯅꯤ. ꯎꯄꯥꯜꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯑꯩꯒꯤ ꯌꯨꯝꯗꯣ ꯁꯥꯒꯗꯕꯅꯤ. ꯊꯨꯅ ꯁꯥꯎꯀꯣ. ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯜꯗꯨꯗ ꯑꯩ ꯑꯃꯨꯛ ꯄꯟꯊꯅꯤꯡꯗ꯭ꯔꯦ. ꯏꯪꯈꯣꯜꯗꯣ ꯍꯥꯡꯅ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ. ꯑꯁꯨꯝꯅ ꯏꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯇꯝꯂꯩ. ꯃꯗꯨ ꯇꯥꯕꯗꯩ ꯈꯨꯟꯖꯥ ꯃꯌꯥꯝ ꯍꯔꯥꯎꯗꯨꯅ ꯑꯔꯩ ꯑꯔꯩꯕ ꯄꯨꯊꯣꯛꯅꯗꯨꯅ ꯏꯃꯥꯅ ꯇꯥꯛꯂꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯪ ꯁꯥꯈꯤꯕꯅꯤ. ꯂꯝꯄꯥꯛ ꯃꯆꯥꯁꯤ ꯑꯍꯥꯟꯕꯗꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯕꯨꯡ ꯑꯣꯏꯔꯝꯕꯅꯤ. ꯏꯃꯥꯒꯤ ꯁꯪ ꯁꯥꯈꯤꯕꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯁꯥꯟꯅꯐꯝꯗꯣ ꯍꯣꯡꯗꯣꯛꯈ꯭ꯔꯦ. ꯁꯪ ꯁꯥꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯠꯇꯅ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯊꯧꯒꯜ ꯀꯥꯏꯗꯅ ꯑꯗꯨꯝ ꯇꯧꯖꯩ. ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯖꯔꯤꯕ ꯑꯁꯤꯅꯤ. ꯏꯃꯥ ꯏꯕꯦꯝꯃꯁꯤ ꯈꯨꯜ ꯑꯁꯤꯗ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯛꯄ ꯂꯥꯏꯔꯦꯝꯕꯤ ꯅꯠꯇꯦ. ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ, ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯇꯥꯛꯄꯤꯕꯗꯒꯤ ꯂꯩꯈꯤꯕꯅꯤ. ꯏꯃꯥ ꯏꯕꯦꯝꯃꯅ ꯈꯨꯟꯁꯤꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯕꯅꯤ. ꯅꯍꯥꯔꯣꯜ ꯑꯉꯥꯎꯕ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯤꯖꯤꯟꯅꯕ, ꯂꯝꯖꯥꯎꯗ ꯂꯥꯡꯕꯁꯤꯡꯗꯣ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ. ꯅꯨꯃꯤꯗꯥꯡ ꯆꯠꯊꯣꯛꯄ ꯍꯪꯒꯣꯏꯅꯗ꯭ꯔꯦ. ꯑꯃꯝꯕ ꯀꯤꯗ꯭ꯔꯦ. ꯁꯟ ꯍꯨꯔꯥꯟꯕ ꯂꯩꯇ꯭ꯔꯦ. ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯎꯗ꯭ꯔꯦ. ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯕꯅꯤ. ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯊꯧꯖꯥꯟꯗꯩꯅꯤ. ꯏꯃꯥ ꯏꯕꯦꯝꯃꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯗꯒꯤ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕ ꯉꯥꯛꯅꯤ. ꯏꯃꯥ ꯏꯕꯦꯝꯃ ꯃꯔꯤꯟꯈꯥꯏ ꯁꯥꯊꯤ ꯍꯥꯏꯅꯔꯤꯕꯗꯨ ꯑꯔꯥꯟꯕ ꯇꯧꯕ ꯀꯥꯡꯕꯨꯅ ꯍꯥꯏꯕꯅꯤ. ꯏꯄꯟꯅ ꯈꯪꯖꯕ ꯇꯥꯖꯕ ꯃꯈꯩ ꯉꯁꯤ ꯏꯕꯦꯝꯃ ꯁꯥꯍꯤꯕꯇ ꯇꯝꯖꯔꯤꯕ ꯑꯁꯤꯅꯤ. ꯏꯄꯜꯒꯤ ꯄꯥꯎꯗꯝ ꯇꯥꯕ ꯃꯇꯨꯡꯗ ꯊꯦꯡꯂꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯍꯜꯂꯛꯂꯤ. ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯈꯟꯅ ꯆꯠꯂꯤ. ꯉꯥꯅꯨ ꯂꯩꯃ ꯏꯃꯥꯏ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯍꯦꯟꯖꯤꯜꯂꯛꯏ. ꯃꯄꯨꯡ ꯐꯥꯗ꯭ꯔꯤ, ꯈꯪꯕ ꯋꯥꯠꯂꯤ. ꯑꯩꯈꯣꯏꯅ ꯀꯩꯔꯦꯟ ꯐꯥꯕꯤꯗ ꯇꯧꯈꯤꯕ ꯀꯦꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕꯤ ꯔꯥꯁꯤꯔꯦꯕꯤ ꯃꯁꯥ ꯈꯪꯕꯤ ꯆꯅꯤꯡꯂꯩ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯥꯏ ꯃꯕꯦꯝꯄꯣꯛ ꯅꯤꯡꯁꯤꯡꯂꯛꯏ. ꯏꯕꯦꯟ ꯍꯅꯨꯕꯤ ꯑꯗꯨꯗ ꯉꯥꯅꯨ ꯂꯩꯃꯩ ꯏꯃꯥꯅ ꯂꯩꯔꯝꯕ ꯏꯪꯈꯣꯜ, ꯏꯃꯥꯅ ꯀꯔꯝ ꯇꯧꯅ ꯀꯔꯤꯗꯩ ꯈꯨꯟ ꯍꯣꯡꯈ꯭ꯔꯤꯕ ꯑꯁꯤꯅꯆꯤꯡꯕ ꯍꯪꯅꯤꯡꯏ. ꯑꯗꯨꯅ ꯏꯕꯦꯟ ꯎꯅꯕ ꯀꯩꯔꯦꯟ ꯐꯥꯕꯤꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ. ꯆꯠꯄꯩ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯔꯤ. ꯅꯣꯡꯃ ꯈꯨꯗꯣꯡꯆꯥꯕꯗꯣ ꯐꯪꯈꯤ. ꯑꯣꯐꯤꯁꯀꯤ ꯊꯕꯛꯅꯤ. ꯃꯤ ꯑꯃ ꯋꯥꯡꯉꯨꯗ ꯎꯅꯒꯗꯧꯔꯤꯕꯅꯤ. ꯃꯤ ꯑꯗꯨꯒ ꯋꯥ ꯉꯥꯡꯅꯒꯗꯕ ꯈꯔ ꯂꯩ. ꯂꯧꯃꯤꯒꯤ ꯀ꯭ꯂꯕ ꯑꯃꯁꯨ ꯌꯦꯡꯂꯛꯀꯅꯤ. ꯋꯥꯡꯉꯨ ꯇꯥꯟ ꯍꯥꯏꯊꯔꯤ. ꯍꯜꯂꯛꯄꯗ ꯀꯩꯔꯦꯟ ꯐꯥꯕꯤꯗ ꯆꯪꯂꯛꯀꯗꯕꯅꯤ ꯍꯥꯏ. ꯁꯣꯏꯕ ꯌꯥꯗꯕ. ꯍꯤꯡꯁꯥꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯈꯔ ꯉꯜꯂꯞ ꯏꯝꯐꯥꯜꯗꯩ ꯍꯥꯏꯊꯩ. ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕ ꯇꯥꯏ. ꯎꯅꯒꯗꯕ ꯃꯤ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ. ꯋꯥ ꯉꯥꯡꯅꯒꯗꯕ ꯉꯥꯡꯅꯔꯛꯏ. ꯑꯗꯩ ꯀ꯭ꯂꯕ ꯌꯦꯡꯂꯒ ꯃꯗꯨꯒꯤ ꯃꯤꯇꯤꯡ ꯇꯧꯔꯝꯕꯅ ꯃꯦꯝꯕꯔ ꯉꯝꯅ ꯎꯅꯔꯦ. ꯃꯤꯇꯤꯡ ꯑꯗꯨꯁꯨ ꯌꯥꯎꯔꯦ. ꯋꯥꯡꯉꯨꯒꯤ ꯊꯕꯛ ꯃꯍꯩ ꯌꯥꯅ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯕ ꯌꯥꯏ. ꯇꯥꯟ ꯆꯥꯔꯨꯕ ꯍꯥꯏꯕꯗꯨꯅꯤ. ꯋꯥꯡꯉꯨꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯂꯦ ꯀꯩꯔꯦꯟ ꯐꯥꯕꯤꯗ ꯆꯠꯀꯗꯕꯒꯤ. ꯀꯩꯔꯦꯟ ꯐꯥꯕꯤ ꯌꯧꯔꯦ. ꯏꯃꯥ ꯏꯕꯦꯝꯃ ꯉꯥꯅꯨ ꯂꯩꯃ ꯏꯪꯈꯣꯜ ꯃꯄꯥ ꯌꯧꯔꯦ. ꯂꯩꯔꯛ ꯍꯥꯏꯖꯤꯜꯂꯛꯀꯗꯧꯔꯦ. ꯃꯄꯥꯗ ꯉꯥꯏꯍꯥꯛ ꯈꯥꯝ ꯏꯪꯈꯣꯜꯗꯣ ꯌꯦꯡꯉꯤ. ꯃꯤꯗꯤ ꯂꯩꯇ꯭ꯔꯦ. ꯏꯍꯥꯡ ꯍꯥꯡꯉꯤ. ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯃꯣꯏꯔꯥꯡꯗꯩ ꯀꯨꯝꯕꯤ ꯇꯥꯕ ꯁꯣꯔꯣꯛ ꯑꯆꯧꯕꯗꯨ ꯂꯩ. ꯃꯈꯥ ꯊꯪꯕꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯜꯂꯤꯕ
ꯂꯩꯔꯛ ꯃꯆꯥꯗꯨ ꯂꯩ꯫ ꯃꯤ ꯂꯩꯇ꯭ꯔꯕꯁꯨ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯐꯖꯩ꯫ ꯁꯔꯦꯡ ꯃꯇꯨꯞ ꯁꯥꯔꯗꯨꯅ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯛꯀ ꯇꯥꯏꯅꯕꯗꯨꯒꯤ ꯂꯩꯄꯜꯗ ꯁꯟꯅꯩꯕꯤ ꯋꯥ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯅ ꯍꯧꯔꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡ ꯄꯥꯡꯕꯗ ꯑꯋꯥꯡ ꯑꯣꯏꯔꯝꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩ꯫ ꯁꯦꯝꯕꯤ ꯁꯥꯕꯤꯗ꯭ꯔꯕ, ꯊꯧꯑꯣꯏꯕꯤꯗ꯭ꯔꯕ, ꯁꯦꯡꯇꯣꯛꯄꯤꯗꯕꯗꯒꯤ ꯍꯧꯅꯕ ꯍꯨꯞꯅ ꯃꯔꯤꯒꯤ ꯃꯆꯤ ꯃꯆꯤ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩ꯫ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯐꯖꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤꯗꯤ ꯇꯥꯔꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯂꯩꯄꯨꯡ ꯑꯣꯏ ꯂꯩꯇꯣꯡ ꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯃꯐꯝꯗꯣ ꯏꯀꯣꯛ ꯀꯣꯛꯏ, ꯅꯥꯄꯤꯅꯆꯤꯡꯕ ꯀꯩꯃꯇ ꯍꯧꯗꯦ꯫ ꯋꯥꯏ ꯇꯩꯊꯣꯛꯄꯗꯧꯅ ꯏꯔꯪ ꯂꯪꯅ ꯎꯏ꯫ ꯑꯔꯥꯞꯄꯗ ꯌꯦꯡꯂꯕꯁꯨ ꯑꯗꯨꯝ ꯎꯏ꯫ ꯎꯖꯥꯎ ꯑꯆꯧꯕ 3-4ꯁꯨ ꯍꯧꯔꯤ, ꯍꯥꯏꯐꯦꯠ ꯋꯥꯡꯏ ꯎꯁꯤꯡꯗꯣ꯫ ꯏꯪꯈꯣꯜꯗꯨ ꯉꯤꯍꯥꯛ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯁꯅꯤꯡꯂꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯣ ꯊꯧꯔꯛꯏ꯫ ꯉꯥꯅꯨ ꯂꯩꯃ ꯏꯃꯥꯏ ꯏꯪꯈꯣꯜꯗꯨꯗꯒꯤ ꯀꯣꯟꯊꯣꯡ 3-4 ꯆꯠꯂꯒ ꯁꯅꯤꯡꯂꯩꯒꯤ ꯃꯌꯨꯝ ꯂꯩ꯫ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯀꯣꯟꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯁꯨꯃꯥꯡ ꯇꯟꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯤ꯫ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗ ꯁꯅꯤꯡꯂꯩ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯅꯤꯡ: ꯍꯩꯃꯥ, ꯑꯣꯖꯥ ꯊꯥꯖꯈꯤꯗ꯭ꯔꯦꯗ, ꯀꯥꯎꯗꯤ ꯀꯥꯎꯗꯕꯣꯏꯔꯦ꯫ ꯑꯩ: ꯀꯔꯤꯒꯤ ꯀꯥꯎꯔꯨꯒꯗꯒꯦ, ꯅꯍꯥꯟꯅ ꯂꯥꯛꯄ ꯌꯥꯕꯅꯦ, ꯊꯕꯛ ꯆꯤꯟꯃꯟꯈ꯭ꯔꯗꯅ꯫ ꯁꯅꯤꯡ: ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯀꯔꯤ ꯆꯥꯅꯤ ꯑꯣꯖꯥ? ꯑꯩ: ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯤꯌꯦ꯫ ꯅꯪ ꯀꯌꯥꯝ ꯆꯥꯎꯔꯕꯒꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯣꯏ ꯏꯕꯣꯛ ꯂꯩꯕ꯭ꯔꯣ? ꯁꯅꯤꯡ: ꯑꯕꯣꯛ ꯍꯪꯂꯤꯗꯤ ꯀꯩꯒꯤꯅꯣ ꯑꯣꯖꯥ? ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕꯅꯤ꯫ ꯁꯅꯤꯡ: ꯇꯨ ꯃꯥꯡꯒꯣꯟꯗ ꯐꯝꯂꯤꯁꯤꯅꯦ꯫ ꯏꯕꯣꯛ, ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔ ꯂꯥꯛꯑꯦ, ꯏꯕꯣꯛ ꯎꯅꯒꯦ, ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯤꯌꯦ꯫ ꯏꯕꯣꯛ: ꯅꯪ ꯑꯣꯖꯥ ꯏꯕꯦꯝꯃ ꯁꯥꯍꯦꯕꯇꯣ ꯂꯦꯡꯉꯛꯑꯦ ꯍꯥꯏꯕ? ꯅꯪꯅ ꯁꯣꯟꯕ ꯇꯥꯗꯨꯅ ꯇꯧꯔꯤꯅꯤꯗꯅ꯫ ꯅꯪꯗꯤ ꯏꯕꯦꯝꯃ ꯁꯥꯍꯦꯕꯇꯣ ꯁꯣꯟ ꯂꯩꯗꯣ꯫ ꯑꯩ: ꯑꯕꯣꯛ, ꯑꯩ ꯂꯥꯛꯆꯔꯤꯌꯦ꯫ ꯑꯕꯣꯛ: ꯑꯣꯖꯥ ꯅꯪ ꯑꯣꯖꯥꯏ ꯐꯤꯗꯥ ꯊꯥꯔꯣ ꯂꯥꯎꯅꯦ꯫ ꯏꯕꯦꯝꯃ ꯐꯤꯗꯥꯗꯨꯗ ꯐꯝꯃꯨ, ꯀꯔꯤ ꯁꯦꯕꯥ ꯇꯧꯅꯤ ꯁꯤꯗꯤ, ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯨ꯫ ꯁꯅꯤꯡ: ꯑꯗꯨꯕꯨꯔꯣ, ꯄꯤꯖꯕ ꯌꯥꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯗꯤ ꯆꯥꯁꯨ ꯊꯛꯇꯦ ꯀꯩꯗꯧꯅꯤ? ꯂꯩꯔꯦ ꯂꯩꯔꯦ, ꯑꯩꯅ ꯉꯁꯥꯏ ꯍꯦꯛꯂꯛꯄ ꯌꯣꯟꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯀꯐꯣꯏꯗꯣ ꯑꯣꯖꯥꯗ ꯃꯦꯠꯇꯨꯅ ꯄꯤꯖꯒꯦ ꯍꯥꯎꯅ, ꯑꯗꯨꯒ ꯈꯔꯁꯨ ꯍꯥꯞꯆꯒꯦ ꯌꯨꯝꯗ ꯆꯥꯔꯨꯅꯕ꯫ ꯏꯕꯣꯛ: ꯊꯤꯗ ꯃꯁꯤꯗꯤ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯆꯥꯕꯤꯕ ꯃꯤꯇꯥ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯑꯣꯖꯥꯗꯤ꯫ ꯀꯩꯒꯤ ꯆꯥꯗꯗꯒꯦꯅꯦ? ꯆꯅꯤꯡꯒꯤ ꯀꯐꯣꯏ ꯃꯦꯠꯄ ꯉꯁꯤꯗꯤ ꯆꯥꯗꯅ ꯍꯜꯂꯣꯏ ꯆꯥꯈꯤ꯫ ꯏꯕꯣꯛ: ꯑꯗꯨꯗꯤ ꯅꯪ ꯀꯐꯣꯏ ꯍꯥꯏꯕꯗꯣ ꯃꯦꯅꯕ ꯇꯧꯔꯨꯔꯣ, ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯀꯅꯨꯀꯣ, ꯏꯕꯦꯟꯁꯨ ꯃꯍꯥꯎ ꯈꯔ ꯌꯦꯡꯒꯦ꯫ ꯀꯐꯣꯏ ꯃꯦꯠꯀꯗꯕꯒꯤ ꯆꯅꯤꯡ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯩꯅ ꯋꯥ ꯍꯧꯗꯣꯛꯏ: ꯏꯕꯦꯟꯒꯤ ꯃꯐꯝꯗꯩ ꯈꯪꯅꯤꯡꯕ ꯈꯔ ꯂꯩꯔꯦ, ꯃꯗꯣ ꯏꯕꯦꯟꯅ ꯈꯔ ꯇꯝꯕꯤꯕ ꯇꯥꯔꯦ꯫ ꯑꯩꯉꯣꯟꯗ ꯑꯃꯠꯇꯅ ꯆꯤꯊꯗꯅ ꯇꯝꯕꯤꯌꯨꯀꯣ ꯏꯕꯦꯟ, ꯏꯕꯦꯟꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯦꯝꯃꯅꯕꯨ ꯈꯪꯅꯤꯡꯉꯤ ꯍꯥꯏꯔꯕꯗꯤ ꯏꯕꯦꯟꯅ ꯈꯪꯕ ꯃꯈꯩ ꯇꯝꯒꯅꯤꯅꯦ ꯀꯩꯅꯣ꯫ ꯉꯥꯅꯨ ꯂꯩꯃ ꯏꯃꯥꯒꯤ ꯏꯪꯈꯣꯜ ꯑꯁꯦꯡꯕꯁꯤ ꯀꯗꯥꯏꯗꯅꯣ ꯏꯕꯦꯟ? ꯏꯕꯦꯟꯅ ꯎꯍꯧꯕ ꯇꯥꯍꯧꯕ ꯃꯈꯩ ꯑꯀꯛꯄ ꯂꯩꯇꯅ ꯑꯝꯇ ꯂꯤꯕꯤꯌꯨ꯫ ꯏꯕꯦꯟ: ꯑꯗꯨꯅ ꯉꯥꯅꯨ ꯂꯩꯃ ꯏꯃꯥꯏ ꯃꯔꯝꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯊꯔꯛꯏ꯫ ꯀꯨꯏꯔꯕ ꯋꯥꯅꯤ, ꯏꯕꯦꯟꯗꯤ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦ꯫ ꯆꯍꯤꯅꯒ ꯒꯥꯔꯤꯅ ꯆꯤꯡꯂꯦꯗꯣ꯫ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯆꯍꯤ 34 ꯁꯨꯔꯦ꯫ ꯑꯩ ꯑꯁꯦ ꯆꯍꯤ 19ꯗ ꯂꯨꯍꯣꯡꯂꯛꯄꯅꯤ꯫ ꯑꯩꯅ ꯃꯧꯅꯍꯥ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯑꯗꯨꯗ ꯉꯥꯅꯨ ꯂꯩꯃ ꯏꯃꯥꯒꯤ ꯏꯪꯈꯣꯜꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤꯅꯤ ꯍꯥꯏꯖꯕꯇꯅꯤ, ꯀꯨꯆꯨꯒꯥꯗꯤ ꯀꯔꯤ ꯍꯥꯏꯔꯨꯔꯅꯤ, ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯃꯆꯨ, ꯃꯁꯥꯁꯨ ꯌꯥꯝ ꯅꯥꯜꯂꯤ꯫ ꯃꯥꯅ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯨꯗꯨꯅ ꯂꯥꯏ ꯑꯃ ꯂꯥꯠꯂꯤ꯫ ꯀꯔꯤ ꯂꯥꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯗꯦ, ꯎꯁꯨ ꯎꯗꯦ, ꯌꯦꯡꯉꯨꯁꯨ ꯌꯦꯡꯉꯨꯗꯦ꯫ ꯈꯔ ꯂꯩꯔꯒꯗꯤ ꯍꯅꯨꯕꯤꯗꯣ ꯁꯤꯈ꯭ꯔꯦ꯫ ꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯏꯪꯈꯣꯜꯁꯤꯅ ꯐꯖꯔꯝꯕꯗꯤ ꯑꯉꯛꯄꯅꯤ꯫ ꯍꯩ ꯔꯥ ꯄꯥꯝꯕꯤ ꯖꯥꯠ ꯁꯨꯅ ꯍꯧꯏ꯫ ꯃꯥꯏ ꯃꯇꯝꯗ ꯇꯦꯛꯊ ꯄꯥꯜꯂꯤ꯫ ꯎꯍꯩꯁꯤꯡ ꯑꯗꯣ ꯀꯨꯝ ꯑꯃꯠꯇ ꯀꯥꯡꯕ ꯂꯩꯇꯦ꯫ ꯏꯃꯥꯏ ꯏꯪꯈꯣꯜꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ꯫ ꯄꯨꯈ꯭ꯔꯤꯗꯣ ꯉꯥꯁꯨ ꯌꯥꯝꯅ ꯂꯩꯅꯤ꯫
ꯀꯔꯤꯅꯣ ꯉꯥꯅ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯅ ꯂꯩ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯏꯕꯦꯟꯗꯤ ꯅꯣꯡꯃꯇꯁꯨ ꯆꯪꯂꯨꯗꯦ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯝꯕꯥꯜ ꯑꯉꯥꯡꯁꯨ ꯄꯤꯛ ꯊꯟꯅ ꯁꯥꯠꯂꯤ꯫ ꯃꯗꯨꯃꯗꯤ ꯂꯥꯞꯅ ꯎꯕꯅꯤ ꯐꯖꯈ꯭ꯔꯦ꯫ ꯏꯉꯦꯟ ꯊꯥꯗꯗꯤ ꯊꯝꯕꯥꯜ ꯃꯅꯝꯅ ꯂꯝꯕꯤ ꯆꯠꯄ ꯄꯨꯝꯅꯃꯛ ꯂꯦꯞ ꯌꯦꯡꯅꯔꯤ ꯊꯝꯕꯥꯜ ꯑꯁꯥꯠꯄ ꯃꯌꯥꯝꯗꯣ꯫ ꯊꯝꯕꯥꯜ ꯁꯥꯠꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯝꯆꯦꯠ ꯌꯥꯜꯂꯤꯕꯅꯤꯗꯣ ꯃꯄꯥꯛ ꯃꯄꯥꯛ ꯃꯇꯨꯝ ꯃꯇꯨꯝ꯫ ꯏꯕꯦꯝꯃ ꯑꯍꯜ ꯑꯗꯨꯒꯤ ꯐꯖꯈ꯭ꯔꯕ ꯃꯒꯨꯟ ꯑꯃ ꯂꯩꯅꯦ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯃꯥꯒꯤꯗ ꯄꯥꯟꯕ ꯍꯩ ꯔꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯤꯖꯊꯣꯛꯏꯗꯣ꯫ ꯌꯣꯟꯊꯣꯛ ꯈꯣꯠꯇꯣꯛꯇꯨꯅ ꯃꯔꯅꯥꯏ ꯄꯩꯁꯥ ꯇꯥꯟꯗꯦ꯫ ꯃꯤꯇꯥ ꯑꯃꯅꯤ ꯇꯧꯕꯇꯗꯤ ꯍꯩ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯃꯔꯨ ꯃꯀꯨ ꯁꯤꯈꯥꯛ ꯇꯥꯕ ꯌꯥꯗꯦ꯫ ꯃꯁꯥ ꯊꯨꯗꯦꯛꯄ ꯌꯥꯗꯦ꯫ ꯃꯅꯥ ꯇꯥꯍꯟꯕ ꯌꯥꯗꯦ꯫ ꯃꯌꯣꯟ ꯊꯨꯗꯦꯛꯄ ꯌꯥꯗꯦ꯫ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯌꯥꯎꯗꯨꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯇꯪ ꯇꯧꯔꯝꯂꯕꯗꯤ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯗꯦ ꯍꯥꯏꯅꯩ꯫ ꯃꯥꯗꯤ ꯎꯍꯧꯗ꯭ꯔꯕꯁꯨ ꯃꯁꯛ ꯍꯦꯛꯇ ꯈꯪꯏꯁꯨ ꯍꯥꯏ꯫ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯃꯗꯨꯗꯗꯤ ꯑꯍꯜ ꯑꯗꯨ ꯈ꯭ꯋꯥꯏꯅ ꯀꯤꯅꯔꯤꯕ꯫ ꯑꯍꯜ ꯑꯗꯨꯏ ꯏꯪꯈꯣꯜꯗ ꯂꯩꯁꯨ ꯌꯥꯝꯅ ꯁꯥꯠꯂꯤ ꯍꯥꯏ꯫ ꯃꯗꯨꯁꯨ ꯑꯄꯣꯝꯕ ꯂꯩ ꯑꯃꯇ ꯍꯦꯛꯍꯟꯗꯦ꯫ ꯂꯩꯍꯥꯎꯅꯆꯤꯡꯕꯁꯨ ꯁꯥꯠꯂꯤ꯫ ꯃꯗꯨ ꯆꯤꯟꯅꯅꯕ ꯅꯤꯡꯊꯤꯅ ꯍꯦꯛꯂꯕꯗꯤ ꯃꯥ ꯌꯥꯗꯕ ꯂꯩꯇꯦ꯫ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕꯗꯤ ꯑꯍꯜ ꯑꯗꯨꯅ ꯁꯨꯛꯌꯥ ꯌꯥꯗꯦ ꯍꯥꯏ꯫ ꯏꯕꯦꯟ ꯍꯣꯏ ꯆꯪꯂꯨꯕ ꯍꯦꯛꯂꯨꯕ ꯅꯠꯇꯦ ꯃꯤꯅ ꯇꯝꯕꯩ ꯇꯥꯕꯅꯤ꯫ ꯍꯅꯨꯕꯤꯗꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯌꯣꯛꯂꯝꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯂꯦ꯫ ꯃꯧ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯔꯛ ꯇꯔꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯃꯤ ꯑꯃꯅꯤ ꯀꯧꯗꯨꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏ꯫ ꯏꯕꯦꯟ ꯍꯣꯏꯗꯤ ꯃꯈꯣꯏꯗ ꯅꯣꯡꯃꯇ ꯆꯪꯂꯨꯗꯕꯅꯤꯅ ꯀꯌꯥ ꯃꯨꯟꯅ ꯈꯪꯗꯦ꯫ ꯃꯤꯅ ꯇꯝꯂꯔꯒ ꯈꯪꯕꯩ ꯋꯥꯅꯤ꯫ ꯈꯔ ꯂꯩꯔꯒꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯣꯡꯈ꯭ꯔꯦ꯫ ꯃꯈꯣꯏꯗꯣ ꯅꯪꯊꯔꯛꯇꯨꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯗꯨꯅ ꯍꯣꯡꯈꯤꯕꯅꯤꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯩ ꯑꯃꯨꯛ ꯏꯪꯈꯣꯜ ꯑꯗꯣ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯃꯗꯨꯅ ꯌꯨꯝꯖꯥꯎ ꯂꯥꯏꯈꯟ ꯇꯥꯕ ꯐꯖꯈ꯭ꯔꯕ ꯑꯃ ꯎꯅ ꯁꯥ ꯇꯨꯝꯅꯧ ꯅꯀꯨꯞ ꯐꯧꯄꯣꯠ ꯃꯃꯥꯡ ꯁꯪꯒꯣꯏꯅꯆꯤꯡꯕ ꯁꯥꯔꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯔꯦ ꯅꯨꯡꯉꯥꯏꯅ꯫ ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯕ ꯑꯃ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯏ ꯃꯃꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯈꯨꯜꯍꯧꯗꯅ ꯃꯐꯝꯗꯨꯗ ꯊꯝꯃꯤ꯫ ꯂꯣꯠꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯠꯅ ꯆꯩꯅꯈꯤ꯫ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃꯅꯤꯅꯦ꯫ ꯃꯤ ꯌꯥꯝꯅ ꯇꯤꯟꯈꯤ꯫ ꯏꯕꯦꯟ ꯍꯣꯏꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥ ꯈꯔ ꯑꯣꯏꯔꯤꯅꯦ꯫ ꯀꯤꯖꯗꯨꯅ ꯃꯅꯥꯛ ꯅꯛꯂꯨꯗꯦ ꯂꯥꯞꯅ ꯌꯦꯡꯕꯅꯤ꯫ ꯃꯗꯨꯗ ꯎꯍꯧꯕ ꯃꯈꯩ ꯏꯕꯦꯟꯅ ꯇꯝꯂꯤꯕꯁꯤꯅꯤꯀꯣ꯫ ꯑꯗꯨꯒꯅꯦ ꯅꯣꯡꯃꯗꯤ ꯑꯉꯛꯄꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯂꯩꯕ ꯏꯃꯨꯡꯗꯣ ꯇꯦꯡꯄꯥꯛꯅꯅꯤ ꯈꯪꯗꯦ ꯅꯨꯡꯗꯨꯝꯅꯅꯤ ꯈꯪꯗꯦ ꯅꯣꯡ ꯆꯨꯕꯒꯨꯝ ꯇꯥꯔꯛꯏ ꯍꯥꯏꯅꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯀꯤꯅꯗꯨꯅ ꯃꯄꯥꯟ ꯊꯣꯛꯅꯗꯦ ꯍꯥꯏ꯫ ꯅꯛꯅꯕ ꯏꯃꯨꯡꯒꯤ ꯃꯤꯅ ꯇꯝꯕꯅꯤꯀꯣ꯫ ꯏꯕꯦꯟ ꯍꯣꯏꯗꯤ ꯇꯥꯍꯧꯗꯦꯌꯦ ꯈꯔ ꯂꯥꯞꯅꯕꯅꯤꯅ꯫ ꯑꯗꯨꯒ 4-5ꯅꯤ ꯂꯩꯔꯒꯗꯤ ꯐꯖꯈ꯭ꯔꯕ ꯆꯦꯛꯁꯤꯟꯅ ꯁꯥꯈ꯭ꯔꯕ ꯌꯨꯝ ꯁꯪꯒꯣꯏ ꯀꯣꯛꯅꯆꯤꯡꯕꯗꯣ ꯃꯩꯅ ꯆꯥꯛꯇꯨꯅ ꯎꯠ ꯑꯣꯏꯅ ꯂꯩꯔꯝꯂꯦ꯫ ꯀꯅꯥꯅ ꯊꯥꯔꯤꯕꯅꯣ ꯃꯤꯅꯔ ꯂꯥꯏꯅꯔ ꯑꯗꯨꯝ ꯈꯪꯈꯤꯗꯦ꯫ ꯀꯟꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯎꯗꯕꯅꯔ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯎꯄꯗ꯭ꯔꯣꯞ ꯉꯥꯛꯇꯅꯤ ꯎꯄꯗ꯭ꯔꯣꯞ꯫ ꯑꯗꯨꯗꯒꯤ ꯆꯍꯤ 3 ꯂꯩꯔꯒ ꯃꯤ ꯑꯃꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯗꯨꯃꯅ ꯀꯔꯝ ꯇꯧꯒꯦ ꯍꯥꯏꯕꯕꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏ ꯃꯥꯜꯂꯦ꯫ ꯖꯤꯡꯒꯅ ꯏꯪꯈꯣꯜ ꯑꯁꯦ ꯊꯨꯅ ꯈꯥꯖꯤꯜꯂꯤ꯫ ꯁꯪꯒꯣꯏ ꯑꯆꯧꯕ 2ꯈꯛ ꯁꯥꯏ꯫ ꯑꯗꯨꯒ ꯌꯨꯝ ꯂꯩꯅꯕꯁꯨ ꯅꯤꯡꯊꯤꯅ ꯁꯥꯏ꯫ ꯕꯪꯒ꯭ꯂꯥ ꯃꯑꯣꯡꯗ ꯁꯥꯏ꯫ ꯌꯨꯝ ꯁꯪꯒꯣꯜ ꯉꯝꯅ ꯖꯤꯡꯒꯅ ꯀꯨꯞꯄꯤ꯫ ꯊꯣꯡꯒꯥꯜ ꯆꯦꯛꯁꯤꯟꯅ ꯄꯥꯜꯂꯤ꯫ ꯃꯁꯜ ꯁꯪꯒꯣꯜ ꯊꯟꯅ ꯂꯩ꯫ ꯁꯜꯁꯤꯡꯗꯨ ꯐꯖꯈ꯭ꯔꯦ꯫ ꯆꯥꯖꯦꯟꯕꯤꯁꯨ ꯂꯥꯕꯁꯨ ꯁꯨꯅ ꯌꯥꯎꯏ ꯍꯥꯏꯅꯩ꯫ ꯑꯗꯨꯒꯅꯦ ꯅꯣꯡꯃꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯁꯤꯐꯥꯏ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯃꯤꯍꯥꯠꯄ ꯑꯃ ꯏꯃꯨꯡꯗꯨꯗ ꯂꯣꯠꯂꯤ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅꯩ꯫ ꯏꯕꯦꯟ ꯍꯣꯏꯗꯤ ꯀꯤꯖꯗꯨꯅ ꯃꯄꯥꯜ ꯊꯣꯛꯆ-ꯂꯥꯛꯆꯗꯦ꯫ ꯈꯔ ꯂꯩꯔꯒꯗꯤ ꯀꯝꯗꯧꯒꯦ ꯍꯥꯏꯕꯕꯨ ꯈꯥꯔꯤꯕ ꯖꯤꯡꯒ ꯌꯨꯝꯗ ꯁꯪꯒꯣꯏꯗ ꯀꯨꯞꯂꯤꯕ ꯉꯝꯅ ꯁꯤꯗꯣꯛꯂꯒ ꯁꯜꯁꯤꯡꯗꯨꯁꯨ ꯒꯥꯔꯤ ꯑꯆꯧ ꯑꯆꯧꯕ 4-5 ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯄꯨꯈꯤꯗꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯏꯕꯦꯝꯃ꯫ ꯏꯪꯈꯣꯜꯁꯦ ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯏꯪꯈꯣꯜꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯃꯠꯇ ꯂꯩꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅꯈꯤꯅꯦ ꯃꯇꯝ ꯑꯗꯨꯗ꯫ ꯃꯃꯩꯊꯪꯗ ꯑꯩꯈꯣꯏꯅ ꯇꯥꯔꯛꯄ ꯍꯥꯏꯕꯕꯨ ꯏꯪꯈꯣꯜꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯣ ꯁꯜ ꯍꯨꯔꯥꯟꯕ, ꯁꯟꯅꯤꯡꯍꯟꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯃꯤꯑꯣꯏ, ꯁꯥ ꯌꯨ ꯁꯤꯖꯤꯟꯅꯕ, ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯕ ꯆꯤꯡꯉꯨꯕ,
mi halubadai makunda lebi yadra mirot ngata oiramle haina ti ima ibema lairembi nganu leima ima do khangma ngamduna khul hongkibani moirang khuno dei khar sangsilaga leiba khul amada lengsilak tu leikre hana ta lairembi aduna khulse thadok tun lengkibado iben di nungaite ningsing lubda kamningi ni hairaga iben mapi taithur aduga makha ta thare ingkhol asigi mamang pangbada pukhi mapanda leiba leitong oi leipung oi toba napi maka amata hugdaba una akangba ama phawa ta da mafamdo ima ibema nganu leimagi asengba khumamni hanubina laisang sarambadusu adudani wai siluba tairuba tawdana sitnalibado adunani ai nungaite ima ibema nganu leimai khalubada hauzik ima ibeme kubamoina लालिबा थवल चलिबदो काइना थंगदे लिंखटपा खुबमनी इबेन ओहोबा खंगोबा हाइबदो असितनी वहाई सिंग असि हाइरगा इबेन मपी तैथोक फमी चनिंग लैतंजा असिदा ला तोनमदा कफोय अमेटपदो थन्ना हाप पुखम ममगी मथक्ता थंकलगा इमुदे पुथोक्तुना थोरै हाइरि सारसि ओजा इबेन आइसु महाव खरा तंगेदना हाइरि इबेन गी सब खाइदोक्तुना पीरे चनिंग लेना इबु तोंगाना चाव हाय आइना याददुना पुलप लौदुना सान मिने चाब लोइरबदा अखोय हलकले इपल अमसुंग इबेन अनिगी वारी ताबदगी आई इमा इबेमा nganu leima lairembi maramda munna khangki hojikti ahak bhab loina tare matang asida ngasigi wari macha si pablo sinjare yamna nungaibo wari ama oire eta nakong si thangkalaga tabani nene wara mani pung a minute 40 admaina changi yengbiriba pumna magnasu jegmi yangkai henna tinbiri ayuk yahongan biba mayam yengbiri ai lan lagi anam yawbni yam nungai na nene na pabire ado yamna hojiki leba pawche asengba mafam oidoira nene masigi se ma jana ta ami je huji kho masigi lairembigi keno temple leba chani akuri bidi saludri aduna mana haidem sagai laini ga haibado aduda su amu yang kana ma yengningba khuramningba amasu pokpa oja su khaidem ni dana ada mana haido ma khaidem ne na palamde haido oh mayam na palutai ki gitare hedo adagi lai na mari hari do karino de mayam na haidi do sumbra sumdabra ga haibedu gi maram do ahamba da yam tamnai ga haibedu tamnai haibedu di ngasai gi phattaba tawba mi sing do laman khuma mi su leiramba yai ko adagi atopa amana lai gi kari haini thausin haigedra amasu adum leirumgani yam nungsi sumaina aina agi mingoina panjarabada khaidem pramodini mana ibiraba short story se aina yamna nungai jari si akhoi gi realistic oibasida base tawraga mana dialogue tagi adagi wari lina adu taba loiraga reality da mung laga kaphoi chai kaina haiba admaina pusalakpa icham chamna iraga su yam phajana kano description si tawbiraga ibi aduga nene na su pabiba kanda dialogue si phajana pabibanina yam nungai adu nene bu su thakachari akhoi mayamna masi ngasidi yam nungai ba wari ama oire lalli panine dai ne pa bangam da ba dai wasi changna idi am tam da ngang de ba aduna sida su dum para pa changna para pa sida aingonda loisenning bagine ba jara yan be yauri je ngasidi hoi khara budi sangre do si yam phajana akhoi gi interest se dum lay last for dum lay ba hai tare dumain tawi yam nungai re like sigi aroiba ama khatang ngaire mapan dui man da chinipa churmina okay adudi mapan subasi handaki thursday da amaina loisan bagi plan tausira adumaina khalle kay gino ai masi chahi hobui mamang da loining bani ado aingonda kari no problem khara laibadagi ai hangamdraba hoi adudi handaki week sida loisanasi yam nungaire ngasi yengbiriba pumna makpusu thagachari ayekpam anju yengbiri
adagi Beyond yengbiri, Money Sing yengbiri, Pumnamakpu Thagachari ngasigidi akoigi recording asi loisinjarage aduga Rita Thokchomsu yengbiri Oja Chitra nangasi pabibasi yamna nungaijai thagachari haina ibirai sumain tawdana akoina recording tawbasi akoigi listener singna akoigi editing singai bada ware aduna adum thadok piro haibadagi masi thadok pa howbadagi akoi adum ayuk nganta sida akoi masen khara adum punba nungai do mathangi Thursday dam una minasi ngasi gidi recording asi loisinjarage kurumjari nene busu yamna thagachari 그럼